Good morning, nungsiraba marup loising asidi suti numit ni ko cause akoi family loi mak Saturday Sunday se yum da lay aduna moi mayam mabani imung da mapa masa dagi hui hongdong loi manung da lang nge sta ai mapan da ai garden yeng halaken nam jarak pani tu sigi rose se art angel gawe ai somna kan sigi mama do da ka thlaga thabne aino mangi video da so haizagi bado dagi sina talula chizu mama da ka thlaga thabani raspberry ai ani suba sahi raspberry ne sise pale phanem he bani dum loi ba khamba nai de dum pale dum so ayuki breakfast saram dai da su aina ngasai amuk su hekrabane khoi hongi kona na ba no hujik su khara lem ho basing do moi hujik video na mingis da hi ega sana ba ni sum pambi da gi hi ega sa ba se kemo kha how yai ta de ko khangam ba su ya akhang ba gai na di yeng na Stay sang mayang si yauri ba nga mulakada ba hayeng ayuk mulakada ba yung sa gayeng nga sangang gayeng sarong palis sisi ko market agani ko kitang katani hali se kung mataram tang hali do $4 stay da Australia da kupasa sing andagi sisina twilight zone gawe sise manam yam nong si be rose ne sise handak na ahan ba sahi ne mana sali se handaki autumn jatkhiba do da ne ko satkhiba autumn do da ai se rose phan am thai ko yi berry rose sing do hong ba sing do adui matam da hong na phangi be rose sing se huzik khoi gi tang ma ro sing se matam du da khoi autumn york pada $20 to $23 da phange tu duna autumn matam da na yam lai khoi rose lai bada sisima ina khangnaba masak maming khangnaba rose ni khoi na supermarket agi rescue torok pani andagi sisna butterfly kiss ka we sigi rose handak sahi de ko handak sahi de magi size kitang pixel le mamang sahi de am chaw bane sigi sweet pea se pink ma su je phadi phajai de manam diem ta yaw de manam yaw da ba sweet pea ne hai tare andagi sisna madam ani set ko we tu sigi rose si am phaja bane si je kupha samni sigi rose no lau bane masak se chapun chale hybrid tea rose ni and si ka aga ko cut flower oina sinna basu matam kuina sale munda thambada su rose makal khara ka lai ko makhan khara amna kuina sate ka aga imunda pusan bada dai khara amna kuina sale hybrid tea rose sing ja yambana aga ko sinabada cutting flower oina sinabada moi sing ja khara kuina sale do David Austin gi dikya sate to sigumba rose da Alan Wick rose David Austin gi se moi gi ba ko huzik ka aga pusalane na adugana ren sandha da dum tek tha da na dum lairam bani dum moi masa kya phatte ba andagi sisna fruity perfume kawe sigi rose na thari ba pham se urum yam lang bane ba indham da se kalin da bu khara ketang phura bane da indham da di urum khulang ngam ni sima pham se da aina phasana sat kadra saloi drana dum khalle do yam phasana sale sahi ni da gi do indham da ko se phasana prun tau bi ba nim na huzik si gi saruk kaya saruk ahum thokpagi ani kak thattoi ne ba kaino da autumn yorok pada do spring da mu sat pa sisna nobalis aina khwai de ki pamjaba blue hydra kai hydro khangde sise ando yam phajai sigi rose sena ba khara wai Queen Anne's lace kawe sisna the lace flower hagers khangna bane sise phajatra
ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯁꯤꯁꯦ ꯉꯧꯔꯒ ꯅꯤꯛ ꯅꯤꯛ ꯂꯥꯎꯕꯅꯦ ꯌꯦꯡꯉꯣ ꯇꯨ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯁꯤꯒꯤ ꯂꯩꯁꯦ ꯀꯛꯑꯒ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯗꯨꯝ ꯁꯥꯠꯂꯁꯨ ꯌꯥꯏ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯨꯅ ꯁꯟꯗꯣꯛꯀꯟꯕ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯃꯥꯟꯅꯕꯤꯒꯤꯗꯗꯤ ꯄꯪꯁꯟꯗ ꯁꯟꯗꯣꯛꯑꯦ ꯈꯪꯗꯦ ꯃꯉꯣꯟꯗꯩ ꯃꯔꯨ ꯂꯧꯔꯛꯄꯅꯦ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯗꯤ ꯑꯍꯥꯟꯕ ꯊꯥꯕꯅꯦ ꯍꯟꯗꯛ ꯆꯍꯤꯗ ꯑꯗꯣ ꯃꯥꯒꯤꯗꯤ ꯄꯪꯁꯟꯗ ꯁꯟꯗꯣꯛꯑꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯗ꯭ꯔꯦꯒꯟ ꯁ꯭ꯅꯦꯞ ꯗ꯭ꯔꯦꯒꯟꯁꯅꯤ ꯁ꯭ꯅꯦꯞ ꯗ꯭ꯔꯦꯒꯟꯁꯦ ꯁꯤꯁꯦ ꯁꯥꯠꯄꯁꯦ ꯂꯣꯏꯔꯦꯅ ꯃꯇꯣꯟꯁꯦ ꯑꯃꯨꯛ ꯀꯛꯊꯠꯄꯤꯕ ꯑꯗꯣ ꯄꯨꯡꯅ ꯑꯗꯨꯝ ꯁꯥꯠꯂꯛꯇꯣꯏꯅꯤ ꯃꯥꯁꯦ ꯍꯟꯖꯟ ꯑꯗꯨꯝ ꯁꯥꯠꯇꯅ ꯂꯩꯕ ꯔꯣꯁꯅꯦ ꯂꯩꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯖꯁꯃꯤꯅꯥ ꯀꯧꯋꯦ ꯀ꯭ꯂꯥꯏꯝꯕꯤꯡ ꯔꯣꯁꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯅꯤꯁꯨꯕ ꯆꯍꯤꯅꯦ ꯑꯗꯣ ꯌꯦꯡꯉꯣ ꯀꯣꯟꯊꯥꯈꯩ ꯁꯥꯠꯂꯤ ꯄꯨꯡꯌꯥꯝꯈꯩ ꯁꯥꯠꯂꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯋꯤꯂꯤꯌꯝ ꯃꯣꯔꯤꯁ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯅꯦ ꯁꯤꯁꯦ ꯃꯔꯤ ꯆꯠꯂꯒ ꯍꯧꯍꯜꯂꯁꯨ ꯌꯥꯏ ꯑꯗꯒꯤ ꯀ꯭ꯂꯥꯏꯝꯕꯤꯡ ꯀꯩꯅꯣ ꯁ꯭ꯔꯞ ꯔꯣꯁ ꯑꯣꯏꯅ ꯍꯧꯍꯜꯂꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯀ꯭ꯂꯥꯏꯝꯕꯤꯡ ꯑꯣꯏꯅ ꯇ꯭ꯔꯦꯜ ꯇꯧꯔꯦ ꯑꯗꯣ ꯈꯪꯗꯦ ꯑꯩ ꯁꯤꯁꯦ ꯁ꯭ꯔꯞ ꯑꯣꯟꯊꯣꯛꯀꯗ꯭ꯔꯥ ꯑꯣꯟꯊꯣꯛꯑꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯍꯟꯗꯛ ꯆꯍꯤ ꯐꯥꯎꯒꯤꯗꯤ ꯑꯩ ꯀ꯭ꯂꯥꯏꯝꯕꯤꯡ ꯔꯣꯁ ꯑꯣꯏꯅ ꯑꯗꯨꯝ ꯍꯧꯍꯜꯂꯦ ꯐꯖꯗ꯭ꯔꯦ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯃꯅꯥꯁꯦ ꯈꯨꯌꯥꯝ ꯑꯃꯅꯤ ꯃꯅꯥꯁꯦ ꯂꯦꯌꯔ ꯃꯌꯥꯝ ꯑꯃꯅꯤ ꯁꯤꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯁꯤꯁꯤ ꯀꯔꯤꯅꯣ ꯁꯤꯁꯤ ꯁꯦꯚꯣꯏ ꯍꯣꯇꯦꯜ ꯍꯥꯏꯕꯅꯦ ꯁꯦꯚꯣꯏ ꯍꯣꯇꯦꯜꯅꯤ ꯑꯗꯒꯤ ꯑꯦꯄ꯭ꯔꯤꯀꯣꯠ ꯃꯆꯨꯁꯤꯅ ꯖꯁ ꯖꯣꯏꯅꯤ ꯇꯥꯂꯨꯂꯥꯅꯤ ꯁꯤꯁꯤꯁꯨ ꯇꯥꯂꯨꯂꯥꯁꯤꯁꯨ ꯃꯔꯤ ꯆꯠꯂꯒ ꯍꯧꯍꯜꯂꯁꯨ ꯌꯥꯏ ꯑꯗꯒꯤ ꯁ꯭ꯔꯞ ꯑꯣꯏꯅ ꯅꯦꯝꯅ ꯑꯗꯨꯝ ꯕꯨꯁ ꯐꯣꯝꯗ ꯑꯗꯨꯝ ꯀꯛꯊꯠꯂꯒ ꯄ꯭ꯔꯨꯟ ꯇꯧꯔꯒ ꯅꯦꯝꯍꯟꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯁꯤꯁꯤꯁꯨ ꯀꯠ ꯐ꯭ꯂꯥꯋꯔꯒꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯔꯣꯁꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯏꯟꯗꯤꯌꯥꯟ ꯁꯝꯃꯔ ꯀꯧꯋꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯌꯦꯡꯉꯣ ꯃꯆꯨꯁꯦ ꯌꯦꯡꯉꯣ ꯌꯥꯛꯑꯒ ꯂꯪꯉꯒ ꯏꯟꯗꯤꯌꯥꯟ ꯁꯝꯃꯔ ꯀꯥꯏꯅꯒ ꯃꯃꯤꯡꯁꯦ ꯌꯥꯝ ꯆꯥꯟꯅꯕꯅꯤ ꯌꯦꯡꯉꯣ ꯂꯩꯁꯤꯒ ꯑꯗꯒꯤ ꯁꯤꯁꯤꯅ ꯗ ꯑꯂꯟ ꯋꯤꯛ ꯔꯣꯁ ꯀꯧꯋꯦ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯅꯤ ꯐꯖꯕꯅꯦ ꯁꯤꯁꯨ ꯄꯤꯡ ꯃꯆꯨꯗꯅꯦꯀꯣ ꯌꯥꯝꯅ ꯁꯣꯐꯠ ꯑꯣꯏꯕ ꯄꯤꯡꯗꯨꯅꯦ ꯁꯤ ꯑꯩꯒꯤ ꯑꯅꯧꯕ ꯊꯥꯕ ꯔꯣꯁꯅꯦ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯁꯤꯁꯦ ꯗ ꯀ꯭ꯔꯥꯎꯟ ꯄ꯭ꯔꯤꯟꯁꯦꯁ ꯃꯥꯔꯒꯔꯤꯇꯥꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯒꯤ ꯃꯃꯥꯡꯗ ꯍꯧꯕꯗꯨꯅ ꯆꯥꯎꯔꯦꯗꯅ ꯁꯤꯁꯤꯗꯤ ꯍꯟꯗꯛ ꯑꯣꯇꯝꯗ ꯊꯥꯈꯤꯗ ꯉꯥꯏꯔꯤꯕ ꯑꯣꯇꯝ ꯁꯤꯅ ꯑꯍꯥꯟꯕ ꯁꯥꯠꯄꯅꯦ ꯃꯥꯒꯤ ꯑꯗꯒꯤ ꯄꯤꯡ ꯃꯆꯨꯁꯤꯅ ꯀꯤꯁꯃꯤ ꯀꯦꯠꯇꯣ ꯀꯤꯁꯃꯤ ꯀꯦꯠ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯕꯗ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯁꯤꯁꯦ ꯇꯤꯡꯈꯪ ꯌꯥꯝ ꯄꯥꯜꯂꯦ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯄ꯭ꯔꯤꯛꯃꯤ ꯀꯦꯠ ꯑꯣꯏꯅ ꯀꯧꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯣ ꯃꯃꯤꯡꯗꯣ ꯃꯃꯤꯡꯁꯦ ꯑꯣꯟꯅꯅ ꯊꯣꯜꯂꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯔꯣꯁꯅꯦ ꯃꯁꯛꯇꯤ ꯈꯨꯐꯖꯝꯅꯤꯀꯣ ꯐꯖꯕ ꯈꯨꯗꯤꯡꯃꯛ ꯇꯤꯡꯈꯪ ꯄꯥꯜꯂꯤ ꯑꯗꯨꯅꯤ ꯂꯩꯗ ꯅꯠꯇꯦ ꯃꯤꯁꯨ ꯇꯤꯡꯈꯪ ꯄꯥꯜꯂꯤꯅ ꯐꯕꯨ ꯐꯖꯔꯗꯤ ꯐꯖꯗ꯭ꯔꯥ ꯃꯥꯏ ꯄꯤꯡ ꯃꯆꯨꯁꯦ ꯑꯁ ꯑꯩꯒꯤ ꯒꯥꯔꯗꯦꯟꯗ ꯄꯤꯡ ꯃꯆꯨꯒꯤ ꯔꯣꯁꯁꯦ ꯃꯌꯥꯝ ꯑꯃ ꯍꯧꯋꯦꯀꯣ ꯁꯤꯒꯤ ꯄꯤꯡ ꯃꯆꯨꯁꯤꯅ ꯑꯩ ꯄꯥꯝꯃꯦ ꯁꯤꯒꯤ ꯄꯤꯡ ꯃꯥꯒꯤ ꯀꯤꯁꯃꯤ ꯀꯦꯠꯀꯤ ꯄꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯕꯨ ꯐꯖꯕ ꯌꯧꯗ꯭ꯔꯕꯅꯤ ꯑꯁꯦꯡꯕꯗꯗꯤꯀꯣ ꯈꯨꯐꯖꯕꯅꯤ ꯁꯤꯁꯦ ꯁꯤꯁꯤꯅ ꯁꯤꯜꯕꯤꯌꯥ ꯍꯣꯠ ꯂꯤꯞꯁ ꯀꯧꯋꯦ ꯁꯤꯁꯦ ꯍꯌꯦꯡ ꯑꯣꯇꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯁꯤꯁꯦ ꯑꯗꯨꯝ ꯁꯥꯠꯇꯣꯏꯅꯦ ꯁꯤꯁꯦ ꯂꯦꯞꯄ ꯈꯝꯕ ꯅꯥꯏꯔꯣꯏꯗꯣꯏꯅꯦ ꯃꯥꯁꯦ ꯄꯪꯁꯥꯠꯇ ꯁꯥꯠꯂꯦ ꯑꯗꯒꯤ ꯁꯤꯒꯤ ꯔꯣꯁ ꯃꯆꯥꯁꯦ ꯁꯤꯁꯤꯅ ꯀ꯭ꯌꯨꯇꯤ ꯄꯥꯏ ꯀꯧꯋꯦ ꯌꯦꯡꯉꯣ ꯃꯁꯛꯁꯤꯒ ꯃꯃꯤꯡꯁꯤꯒ ꯀꯌꯥꯝ ꯆꯥꯟꯅꯔꯤꯅꯣ ꯌꯦꯡꯉꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯒꯅꯦ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯁꯤꯒꯤ ꯔꯣꯁꯁꯦ
ꯌꯥꯝ ꯐꯖꯕꯅꯦ ꯌꯦꯡꯉꯣ ꯄꯤꯡꯛ ꯑꯣꯏꯗꯅꯀꯣ ꯑꯀꯣꯏꯕꯁꯤꯅ ꯑꯗꯨꯒꯅꯦ ꯃꯌꯥꯏꯁꯤꯗꯅꯦ ꯋꯥꯏꯠ ꯑꯣꯏꯔꯒꯅꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯁꯤꯅꯦ ꯑꯗꯨꯅ ꯀ꯭ꯌꯨꯇꯤ ꯄꯥꯏ ꯀꯧꯋꯦ ꯁꯤꯒꯤ ꯔꯣꯁꯁꯦ ꯃꯃꯤꯡꯁꯤ ꯆꯥꯟꯅꯗ꯭ꯔꯥ ꯁꯤꯁꯤꯅ ꯐꯣꯔꯒꯦꯠ ꯃꯤ ꯅꯣꯠ ꯀꯧꯋꯦ ꯁꯤꯒꯤ ꯔꯣꯁꯁꯦ ꯍꯟꯗꯛ ꯆꯍꯤ ꯈꯨꯁꯥꯠ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ ꯄꯩꯒꯩ ꯁꯥꯠꯂꯤ ꯌꯦꯡꯉꯣ ꯑꯗꯨꯝ ꯃꯄꯣꯝꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕꯁꯦ ꯁꯤꯁꯨ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯕ ꯔꯣꯁꯅꯤ ꯑꯣꯇꯝ ꯐꯥꯎꯕ ꯑꯗꯨꯝ ꯁꯥꯠꯇꯣꯏꯅꯦ ꯁꯤꯁꯦ ꯁꯤꯁꯦ ꯃꯣꯏꯒꯤꯗ ꯍꯥꯏꯔꯒ ꯃꯣꯏꯅꯀꯣ ꯔꯣꯁ ꯌꯣꯟꯐꯝꯗꯀꯣ ꯃꯣꯏ ꯔꯤꯄꯤꯠ ꯐ꯭ꯂꯥꯋꯔꯤꯡ ꯔꯣꯁ ꯀꯥꯡꯕꯨꯗ ꯁꯤꯁꯨ ꯆꯜꯂꯦꯕꯀꯣ ꯔꯤꯄꯤꯠ ꯐ꯭ꯂꯥꯋꯔꯤꯡ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯨꯝ ꯁꯥꯠꯇꯅ ꯂꯩꯕꯁꯤꯡꯗꯣ ꯑꯗꯒꯤ ꯔꯣꯁ ꯈꯔ ꯑꯃꯅ ꯑꯗꯨꯝ ꯁ꯭ꯄ꯭ꯔꯤꯡꯗꯗꯪ ꯁꯥꯠꯂꯒ ꯂꯣꯏꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯈꯔ ꯑꯃꯅ ꯁ꯭ꯄ꯭ꯔꯤꯡꯒ ꯑꯣꯇꯝꯒꯗ ꯁꯥꯠꯂꯦ ꯑꯗꯨꯅꯤ ꯁꯤꯁꯤꯅ ꯀꯔꯝꯕꯅꯣ ꯁꯤꯒꯤ ꯌꯦꯜꯂꯣꯁꯤꯅ ꯀꯔꯝꯕꯅꯣ ꯑꯣ ꯁꯤꯁꯤꯅ ꯇꯤꯖꯤꯡ ꯖꯣꯔꯖꯤꯌꯥꯅꯦ ꯑꯩꯒꯤ ꯇꯤꯖꯤꯡ ꯖꯣꯔꯖꯤꯌꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯤꯁꯨ ꯔꯤꯄꯤꯠ ꯐ꯭ꯂꯥꯋꯔꯤꯡ ꯔꯣꯁꯅꯤ ꯁꯤꯁꯨ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯣꯏ ꯍꯌꯦꯡ ꯑꯣꯇꯝ ꯐꯥꯎꯕ ꯁꯥꯠꯇꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯇꯝꯒꯤꯅꯦꯀꯣ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯃꯤꯠꯅ ꯌꯩꯕꯗꯀꯣ ꯇꯤꯖꯤꯡ ꯖꯣꯔꯖꯤꯌꯥꯁꯦ ꯏꯟꯊꯣꯛ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯁꯤꯅ ꯃꯃꯤꯡ ꯈꯪꯗ꯭ꯔꯕ ꯔꯣꯁ ꯍꯥꯏꯁꯤꯅꯤ ꯃꯃꯤꯡ ꯈꯪꯗ꯭ꯔꯦ ꯁꯤꯁꯤꯅ ꯀꯔꯝꯕꯅꯣ ꯑꯩ ꯀꯥꯎꯔꯦ ꯁꯤꯗ ꯈꯣꯏꯃꯨ ꯈ꯭ꯋꯥꯡꯖꯦꯡꯕ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯁ ꯌꯥꯝ ꯂꯩꯑꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯣꯏ ꯌꯥꯝ ꯂꯩꯑꯦ ꯁꯤꯗꯩꯗ ꯑꯗꯒꯤ ꯁꯤꯁꯤꯅ ꯄꯔꯐ꯭ꯌꯨꯝ ꯗꯤꯂꯥꯏꯠ ꯁꯤꯒꯤ ꯄꯤꯡ ꯃꯆꯨꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯄꯤꯡ ꯃꯆꯨꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯎꯠꯈꯤꯕꯗꯨꯒ ꯍꯥꯏꯔꯞꯇꯤ ꯃꯥꯟꯅꯕꯅꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯚꯦꯔꯥꯏꯇꯤꯗꯤ ꯅꯠꯇꯦ ꯁꯤꯁꯨ ꯔꯦꯁꯀ꯭ꯌꯨ ꯔꯣꯁꯅꯤ ꯑꯩꯅ ꯔꯣꯁ ꯈꯔ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇꯒꯤ ꯀꯟꯕꯤꯔꯛꯄ ꯑꯗꯨꯗꯒꯤ ꯍꯤꯡꯉꯛꯄ ꯔꯣꯁꯁꯤꯡꯅꯦ ꯁꯤꯁꯦ ꯁꯤꯁꯤꯅ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯗ ꯏꯟꯗꯦꯚꯔ ꯀꯧꯋꯦ ꯁꯤꯁꯦ ꯁꯤꯁꯤꯁꯨ ꯑꯣꯇꯝ ꯍꯟꯗꯛꯀꯤ ꯑꯣꯇꯝ ꯆꯠꯈꯤꯕꯗꯨꯗ ꯊꯥꯕ ꯔꯣꯁꯅꯤ ꯐꯖꯕꯅꯦ ꯁꯤꯁꯤꯁꯨ ꯃꯁꯛ ꯌꯦꯡꯉꯣ ꯁꯤ ꯑꯦꯄ꯭ꯔꯤꯀꯣꯠ ꯃꯆꯨꯗ ꯍꯥꯟꯅ ꯍꯧꯔꯛꯑꯦꯗꯅꯀꯣ ꯄꯥꯟꯕꯁꯦ ꯇꯨ ꯑꯥꯗꯒ ꯁꯤꯗ ꯂꯩꯁꯦ ꯁꯤ ꯑꯦꯄ꯭ꯔꯤꯀꯣꯠ ꯃꯆꯨꯅꯤꯗꯅ ꯑꯗꯨꯒ ꯄꯤꯡ ꯃꯆꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯄꯨꯡ ꯐꯥꯔꯛꯄꯁꯦ ꯁꯤꯗ ꯐꯨꯜ ꯕ꯭ꯂꯨꯝ ꯑꯣꯏꯔꯛꯄꯗꯨꯗ ꯄꯤꯡ ꯃꯆꯨ ꯑꯣꯏꯔꯛꯇꯣꯏꯅꯦ ꯃꯆꯨ ꯈꯔ ꯆꯦꯟꯖ ꯇꯧꯔꯛꯄꯗꯣ ꯐꯖꯩ ꯁꯤꯁꯤꯅ ꯑꯩꯒꯤ ꯖꯦꯔꯦꯅꯤꯌꯝꯅꯤ ꯁꯤꯒꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯦ ꯁꯤꯁꯤꯅ ꯆꯦꯔꯤ ꯕꯣꯝ ꯀꯧꯋꯦ ꯇꯥꯁꯜꯂꯒ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ